ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄ ꯏꯆꯥ ꯑꯃꯗꯒꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯛꯇꯪ ꯑꯩꯅ ꯊꯝꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯃꯐꯝꯁꯦ ꯂꯣꯀꯦꯁꯟꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯐꯝꯁꯦ ꯈꯔ ꯅꯥꯀꯟꯗ ꯂꯩꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯆꯪꯉꯛꯇꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯃꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯤꯅ ꯑꯍꯥꯟꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯅ ꯏꯆꯥꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯋꯥꯕ ꯀꯔꯤ ꯃꯥꯌꯣꯛꯅꯔꯤꯒꯦ ꯍꯥꯏꯕꯁꯦ ꯏꯆꯥꯗꯒꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯍꯟꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯕꯤꯔꯣ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯇꯔꯥꯃꯨꯛꯆꯔꯤ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯈꯨꯟꯉꯥꯛꯄ ꯑꯃ ꯑꯣꯏꯅ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯔꯨꯗꯅ ꯊꯣꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯊꯋꯥꯏ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃꯁꯦ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯉꯁꯤ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯦ ꯍꯧꯕ ꯅꯠꯇ꯭ꯔꯤ ꯍꯧꯁꯨ ꯍꯧꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯉꯥꯛꯊꯣꯛꯄ ꯉꯥꯛꯇꯅꯦ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯐꯥꯏꯇꯤꯡꯗꯁꯨ ꯂꯩꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯋꯥꯠꯂꯤꯁꯦ ꯏꯃꯥꯁꯤꯡꯅ ꯁꯨꯝ ꯌꯦꯡꯕꯤꯕ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯁꯤ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯃꯛꯇꯤ ꯌꯥꯗꯕꯅꯤ나 ꯑꯋꯥꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯑꯗꯨ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯨꯝ ꯏꯆꯤꯟꯅꯤ ꯏꯅꯥꯎꯄꯥꯅꯤ ꯏꯌꯥꯝꯕꯅꯤ ꯏꯕꯨꯡꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯏ ꯍꯥꯏꯕꯗꯨ ꯍꯪꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯕꯗꯤ ꯏꯆꯥꯁꯤꯅ ꯍꯥꯏꯖꯕꯁꯦ ꯍꯧꯖꯤꯛ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯁꯤꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯛꯄꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯈꯛꯅ ꯑꯁꯨꯝ ꯍꯪꯕꯤꯔꯛꯄ ꯑꯗꯨꯇ ꯅꯠꯇꯅ ꯑꯁꯨꯃꯥꯏꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯛꯄꯁꯦ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯏꯆꯥꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯆꯥꯁꯤꯡꯅꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯌꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯤꯅ ꯏꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯍꯟꯖꯅꯤꯡꯉꯦ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯥꯁꯤꯡꯅꯁꯨ ꯊꯣꯛꯂꯛꯏꯕ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯊꯣꯛꯂꯛꯏꯕ ꯊꯧꯅꯥꯁꯦ ꯄꯥꯝꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯨꯡ ꯏꯄꯥ ꯄꯥꯕꯨꯡ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯃꯈꯣꯏꯁꯦ ꯊꯣꯛꯂꯛꯄꯅꯤ ꯊꯋꯥꯏ ꯀꯠꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯏꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ ꯃꯌꯥꯝꯅꯁꯨ ꯈꯖꯤꯛꯇꯪ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯁꯥꯡꯅꯗꯤ ꯂꯧꯔꯔꯣꯏꯒꯦ ꯍꯧꯖꯤꯛꯁꯦ ꯇꯥꯟꯖꯥꯁꯦ ꯈꯔ ꯃꯑꯣꯡ ꯆꯥꯗꯕ ꯑꯣꯏꯕꯅ ꯑꯩ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯏꯅꯥꯎꯒ ꯎꯅꯕꯒꯤ ꯋꯥꯐꯝꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯁꯜꯂꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕ ꯖꯥꯏꯑꯣꯟ ꯂꯥꯟꯃꯤ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯄ꯭ꯔꯣꯛꯁꯤ ꯂꯥꯟꯃꯤ ꯁꯦꯝꯒꯠꯂꯒ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤ ꯌꯥꯑꯣꯟ ꯂꯥꯟꯃꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯊꯝꯃꯛꯄ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏ ꯅꯤꯡꯍꯟꯗꯦ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯕꯤꯔꯛꯏ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯔꯕ ꯈꯣꯡꯐꯝꯅꯤ ꯑꯗꯣ ꯄꯥꯎꯁꯦ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨ ꯇꯟꯖꯥꯁꯤꯗ ꯍꯥꯏꯖꯒꯗꯕꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯍꯣꯠꯅꯕꯁꯨ ꯀꯟꯅ ꯂꯦꯞꯄꯛꯇ꯭ꯔꯤ ꯇꯟꯖꯥ ꯑꯁꯤꯗ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯊꯧꯕꯁꯤꯡꯕꯨ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯨꯝꯖꯤꯜꯂꯒ ꯐꯥꯅꯕꯁꯨ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯋꯥꯠꯇꯦ ꯑꯗꯨꯒꯨꯝꯕꯁꯨ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯂꯛꯄꯗꯗꯤ ꯁꯤꯔꯝꯗꯥꯏꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕ ꯈꯛꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯑꯩ ꯇꯣꯂꯣꯞ ꯆꯥꯖꯔꯁꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯉꯥꯛꯄꯅꯇ ꯀꯜꯂꯛꯀꯅꯤ ꯋꯥꯐꯝꯁꯦ ꯑꯁꯤ ꯀꯥꯎꯃꯤꯟꯅꯔꯣꯏꯁꯤ ꯄꯥꯎꯁꯦ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯒꯤꯗꯃꯛꯇ ꯌꯨꯝꯊꯣꯡꯒꯤ ꯃꯩꯔꯥ ꯊꯥꯜꯂꯒ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯃꯤꯟꯅꯁꯤ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄ ꯂꯥꯟꯃꯤꯁꯤꯡꯅ ꯍꯧꯖꯤꯛꯁꯨ ꯄ꯭ꯔꯣꯛꯁꯤ ꯂꯥꯟꯃꯤꯁꯤꯡ ꯁꯧꯒꯠꯇꯨꯅ ꯑꯅꯧꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯦ ꯑꯗꯨꯕꯨ ꯅꯤꯡꯇꯝꯕ ꯇꯥꯜꯂꯤꯕ ꯌꯥꯋꯣꯜꯂꯣꯏꯁꯤꯡꯒꯤ ꯁꯤꯡꯅꯕ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯅꯕ ꯈꯣꯡꯐꯝ ꯆꯦꯠꯅ ꯁꯦꯝꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯀꯛꯅꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯔꯥꯡꯗꯒꯤ KNAB-ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕꯒꯤ ꯂꯩꯔꯤꯕ ꯕꯦꯁ ꯀꯦꯝꯗ ꯂꯥꯟꯗꯥꯔꯛꯄ ꯍꯧꯕꯗꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯨꯠꯊꯣꯛꯅꯔꯦ ꯍꯥꯏꯔꯤ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯠꯊꯣꯛꯅꯈꯤꯕ KNAB ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯄꯨꯜꯂꯒ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯊꯧꯕ ꯑꯍꯨꯝꯁꯨ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕꯅꯤ ꯂꯣꯏꯅꯅ ꯀꯨꯀꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯑꯃꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯨꯂꯦꯟ ꯐꯪꯈ꯭ꯔꯕꯅꯤꯀꯣ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯈꯔꯅꯤ ꯂꯦꯞꯄꯒꯤ ꯃꯇꯨꯡꯗ ꯉꯔꯥꯡꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕꯒꯤ ꯕꯦꯁ ꯀꯦꯝꯁꯤꯡꯗ KNAB-ꯒ ꯄꯨꯜꯂꯒ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯅ ꯑꯃꯨꯛꯀ ꯂꯥꯟꯗꯥꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯆꯦꯛꯁꯤꯟꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯗꯔꯀꯥꯔꯅꯤ ꯃꯊꯧꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯊꯣꯛꯇꯣꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄꯁꯦ ꯑꯁꯤ ꯂꯣꯏꯁꯟꯕꯁꯦ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯇꯥꯔꯒꯦꯠꯅꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕꯁꯤꯡꯕꯨ ꯂꯣꯏꯁꯟꯕ ꯑꯗꯨꯒ ꯃꯩꯇꯩꯕꯨ ꯃꯔꯨ ꯇꯨꯝꯅ ꯃꯨꯊꯠꯄꯁꯦ ꯃꯈꯣꯏꯅ ꯈꯟꯕꯅꯤ ꯑꯁꯤꯒꯤ ꯄꯥꯎꯁꯦ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯕꯨ ꯍꯥꯏꯔꯝꯒꯗꯕꯗꯤ ꯀꯨꯀꯤ ꯅꯣꯏꯅ ꯈꯜꯂꯤꯕꯗꯣ ꯅꯣꯏꯒꯤ ꯅꯃꯪꯗ ꯐꯥꯎꯅ ꯅꯣꯏ ꯑꯗꯨ ꯃꯪꯐꯥꯎꯅꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯁꯤ ꯈꯪꯒꯗꯕꯅꯤ
कामजोंग डिस्ट्रिक्ट अमसुंग कबो तंपाक अनिगी लोनबा मफमदा लैबा मणिपुरगी यावोलोय लानमीसिंगी बेस कैम्प अमदा केएनएबी अमदे इंडियन आर्मी की कांगबुना हौकिबा जनवरी 23 लंदारकिबा थौदोक मरी लेनना माइकई अनिमक्ता मतम सांगना अकनबा खुथोनरकिबा दु मतम खरा लेपलोरबा मतुंग ngarang ayuk amuk hana nakal अनिमक्ता खुथोनखरे हाइरे हौजी कुकी चामेना सिबगी पाउसु तामिनरसिको कुकी चामनते लिसिंग लिसिंग लोइने सिगी सनु मोइगी मरम चना सिबनी अदुबु मफम अदुदे अखोइगी अथौबा इबुंग युपा मयामना येकनाबबु करमाइना तुहल्लमगनी लानफमदुदा अखोइ अथौबा इबुंग युपासिंगना करी फिरेप लौरंगनी करम थौदांग लौरंगने बसे अखोइ खंदमिनसी कुकी चाम सिरे लिसिंग सिरे मयाम हराउने ऐ इसामक्सु हराउरी चामदत चाम खक्तनते लिसिंग लिसिंग सिगी सनु लोइने सिगी सनु अदुबु अखोइ अथौबसिंगना मफमदुदा करम हाइना येकनाबबु तुहल्लमगनी अथौबसिंगना मफम अदुदा अवाबा करम हाइना मायोकनरमगने बसे अखोइ काउमिनरोसी चेक्सन मिनसी कुकी सिरी मखे अखोइ चेक्सनबा अदुकी मतिक हेनगदबने बसे मफम सिमा हाइजरगा इबुंग युपासिंगना मफमदुदा करम हाइना येकनाबबु तुहल्लमगने बदो अखोइ खंदमिनसी अदो पाउसे तारसी कुकी दी चामत नते लिसिंग लिसिंग कुकी लोइने सिगगदबनी मोइगी मरबजत की सिजबनी कलमरोमदा सोशल मीडिया सिंदा थागनरपदा निदा म्यांमार मनुंगदा मिलिटरी जुंतागा खुद थोंगनबदा मणिपुरदगी सिखिबा केएनएबी चामगी मथक्ता सुख्रे इसिनाव म्याम हौजिकी वीडियो सिना यामना थमोय सोकपा पाउदम अमा म्याम येंगमिनरसी म्यामगी मतेंगदगी इबुंग युपासिंगदा मतेंग पांगबा चंगजरुबा हौजिक लान मायोकनबदा लानफमदा यामना अचौबा थौदांग लौरिबा इबुंग युपासिंगदा अंगम मतेंग खजितंग पीबा चंगजरुबा मतमदा लैहरिबा फिबम अइना चंगुबदुना अहांबा ओइना मतेंग पांगबा चंगकपनी मफमदुदी खरा रेड जोन सु ओइरे अदुगा मफमदो चपचाबा हाइदोकपसु यादबनिना मफमसिदी हाइदोकचदरे अदुबु यामना थीना अवाटपा ngata lei यामना ओपन सु हाइबा जादे फिबम ज अदुकी मतिक चादे अइना चंगुबदुना अहांबा ओइरमे हौजिक चही अनि फारकपा लानसिदा ngasi अइना चंगुबदुना अहांबा खोंगबम ओइरमी अदो इचनाव सिंदगी पाउसे तामिनरसी हौजिक अवाटपागी पाउदम मयामसे इबुंग युपा इचनाव सिंगा थमकपिसु ए कोना लिजर कारी मोम चैनल सिबु येंगबिरिबा मयाम पुना पुई काय खुमनजरी हुजी अखोय खुंगापा इचनाव मफम अमदा मुक लाक्चरी मतेंग पांगजबा अदो ngasi अखोयना लेजरीबसे यामना नकपा अदुगुंबा कुकी सिंगना कापकपदा यामना नकना थेंगनबा लानथेंगनबा मफम अदुगुंबा अखोय खुंगापा इचा सिंग मफमदा लाक्चबनी अदुगा हुजी असिगी मफम सिगी इचा सिंग सिगिदी अदुकी मते अवाट अपानी यामना वाटली अवाटपा ngatani इचा सिंग लेइबा फियम सिसु यामना नुंगाइते मोइका वई सानबा मतमदा अदो तसेंगमकना मयाम पुनमकसे लोइना आइना हाइबा यादबा खरा लेइबनिना चपचाबे सिदे हाइजररोइगे अदुगा लेफम एड्रेस दे चपचाना हाइबा यादरबनिना हाइजररोइगे अदुबु अखोई खुनगाइबा इचा सिंगसिगा मयामना हानागुमना मतेंग खजिगतंग पांगहनबिरगा मयामगी सपोर्ट खजिगतंग तौबियो वफमजेसी हाइजगे हौजिकी मतमसिदा ngarang nahan maktasu huji kuki singna landarakpa lepte adugi tanjasida ahambada phangnariba yamna naknaba asigi naknabada ching leiri asida akhoi ichinaw icha singsina akhoi myamgi tamakta leiribasida yam awatpa leire aduna mayamna yaragadi mateng khajitang pangbiu amadi mayamna so mateng pangbirei adu mayamna mateng pangbirakane bagi thajabase थमजरगा मयामदगी मतेंग निजबनी अदो याम सांगना लौजा रोइगे हौजिकसे अतोप पाव खरसु लाई अदुना मतम से खरा कौरे अदो ngasiगidi वीडियो से मतंग से लोइसलगे मथंग बदो आइसुम वावइना हाइजरागे अदो अवाट अपा यामना लेरे इचनाव सिंगसिगी अदुना मयाम नंगम मतेंग खसितंग पांगबियो सी हायरगा लोइसनजरगे आई याम लाइबक फबनी मफम अदुदा चंगगा इचा सिंगी मतेंग पांगमा ngamjabado इचा सिंगदुगी सक्तमदो उरगा थमोइसे अदुकी मतिक काय सही कुनमाथोय कुनिथोय तक सुजरैबा इचा सिंधुना अखोय म्यामगी तमक्तनी हैने अखोयना नोंमतंग युमदगी इसिना इमा पाबुंग इचा काइनरगा लेबा मतमदा थमोइसे पुबंगमदे अदुबु पिकलिबा इचा सिंधुना सही कुनमाथोय ता फाजरैबा आंगांग सिंधुना अखोय म्यामगी तमक्तनी हैने काथोगा थवाई खुबाकता हापगा कुकी सिंगना नोंमै कापैबा कुकी सिंगना लांदारैबा अदुगा मफम सिंगदा मरु ओइना लानथेंगना लान मायोकना लेहोरिबा इचा सिंधुगी सक्तमदो उबदा थमोइसे अदुकी मतिक काय अदुबु मयामगी मतेंगदगी इचा सिंधुगी अंगम मतेंग खजितंगसु पारिमोम चैनल चंगजलगा तौबंगमजबसे यामना थमोइसिगा नुंगाइजबा अमदि चाउथोकजबा पोकजै अहामोइना अइना चंगजरुबसे यामना हराउजै अदुबु डोनेशन कापेरेबा मयामगी मतेंगदगी सि खुदिमक ngamjabani डोनेशन कापेरेबा पुकचेन चारबा मयाम पुना पु पारिमोम चैनलना
इकाई खुनबगा लोइना इकोक नोंजरी डोनेशन कापीरेबा अखोई मिंग खरा लखोचरके अखोई मफम मफम डोनेशन चचाबनी अदो हौजिकी ओइना अहामबगी एसी डोनेशन चलुबनी मखा ताबा डोनेशन चटकदबा लैरी अदो मथंग वीडियो दसु आई डोनेशन चटलगा नमी निनी की मतुंगदा अदो वीडियो दो थागचरके दो ngasiगी डोनेशन कापीरेबा मिंग खरा हाना लखोचरगे अहामदा इमा केथेल नंबर 1 दगी nga yonbi ima mayamna nomagi lupa manga tara tang tanjari ba ima singna icha singi ni haina angamba khaigat naraga akhoi gi khunga pa icha singi punchi chenjen hapani yaipa thousal pi bani haina ima mayamna punjalaga lupa lising manga icha singi ne na mateng pangbirei ai ima singdugi saktam thamjarake aduga lorpa matamda ima singdugi ming hapjarake ima mayamgi mingdo खरा यामनिना आई अरोइबदा हपचरके अहामदा इमा मयाम बो हानिंगाय ता थागत फोंदोक चरी इमा मयामना नोंगमगी कैथेन दा थोकलागा लुपा मंगा तरा तो तांजरगा युम होनरिबा तंजा सिदा एखोगी इचा सिंग करी चारमगनी कैदौरमगनी इचा सिंग अवाद अपादा इमा मयामना सरुक या बिरेपगी तमकता इमा मयाम बो हानिंगाय ता थागत फोंदोक चरी मथंग असिना अमुका यांगोई लेमा मैरा पाइबी अपुनबा लुपकी माइगेदगी बिष्णुपुर वार्ड नंबर 10 जयपुर खुनो मखा लेका इचा सिंगिनी हाइना लुपा लिसिंग अहुम मतेंग पांगबिरई इमा मयामना मसा मयाम की तमकता याइफा थौजाल पिबीबा अमदी पुंसी जेन्यन पिबीबा की तमकता इमा मयाम बो हानिंगाय ता थागतबा फोंदोकचरी मथंग असिना अमु मोयरांगथेम इबोम सामितै खुराई सोइबम लेकाइदगी लुपा चंगा चंगा अनिरक इचनाव सिंगिनेना मतेंग पांगबिरई थागतचरी मथंग असिना अमु सुखम लांधोनी मैतै लुपा चंगा इचनाव सिंगिनेना मतेंग पांगबिरई थागतचरी मथंग असिना अमु मुतुम बिरमनी उरिपो बासपति मनिंग लेकाइदगी लुपा चंगा इचनाव सिंगिनेना मतेंग पांगबिरई थागतचरी इचनाव मयाम ngaranggi ming laubada soinaba amatang sengdokjarke nongthongbam chaurajit maitai luang sambam haina haigada mafam duda aina ningthau jamaina haigare waro biganu ado aina haijabani akoi leiriba donation pibi reiba ibung yupasingi marakta hairiba nongthongbam chaurajit maitai luang sambam na sokoi khungak pai chinau singine na mateng pangbira khare anira mateng pangbire hainingai ta thagat pa phongdokjari mathang asina mukamu साखुत थौरांग नुपी लुप इमा सिंगना अखोई खुनगा पैचा सिंगिने आइना लुपा लिसिंग अनि मतेंग पांगबिरई युनाम हुद्रोम अवांग लेकाय लेसांग हाइबा इमा सिंगदुगी मिंग आई हाइजरके अहमदा प्रेसिडेंट इमागी मिंग हाना लौजरके प्रेसिडेंट इमागी वाई रासमनी सेक्रेटरी इमाना असेम समा मंगागी मिंग हपचरई अदो इमा अहुम सुबे इमागी मिंग हपचरआगे युमलेम्बम लैसाबी मरी सुबदा थौनाउजम सरजू अरोइबा अमसुंग मंगा सुबदा युमलेम्बम उमावती इमा मंगाना पुंजलगा इचनाव सिंगिनेना लुपा लिसिंग अनि मतेंग पांगबिरई हानिंगाय दा थागत फोंदोकजरी अदुगो लोइना लोइना वाफम अमतंग थमजगे ngarangdagi खुथोकनबसे अमुकमु हौरे खरनी लेपगी मतुंगदा अदुता नतना हौजी हौजी अमुकमु proxy war सेमना मोय अमुका सेम सारी मैतैगी लेरिबा याओन लानमी खुनगाकपा अखोय एटी इचनाव मयामसे हाना लोइसनबा करम हाइना लेरिबा अखोयगी खुनगाकपा सिंगबु मखोइना माइथीबा पीगनी हैबसे मोय याम कन्ना होनरेबा अदुना अखोयगी लेरिबा युमथोंगदा अखोयगी मैतै अथौबा खुनगाकपा याओन लानमी अमदी अखोयगी एटी चिनाव अखोयगी लेरिबा लानफमदा लान मायोकनरिबा इबुंग युपा इचा सिंगिनाइना युमथोंगी इबुदोदगी थौजाल नीनबगी मैरांग अमम युमथोंगी कटमिनासे अफमजे सि हाइजेगी अखोय अतुकी मतिक चेक्सिनबा मतमनी कुकी चामा सिरेने अखोयना हरावरिबदो हरावबम सुथोई कुकी की लिसिंग लिसिंग सु सिगी सनु मोय मरम चट की सिजबनी अदुबु अखोयगी इबुंग युपासिंगना लानफमदा करम हाइना येकनाबु तुहलमगनी तंजादुदा इबुंग युपासिंगी करी फियम ओइरमगनी अदुना अखोयना युमथोंगी मैरा थांगमै कटपा लेमिनरोय सेबे वफम जेसी हाइजगे अदुगा हौजिक अइना मिंग लाउथोकचरिबसे ngasiगी मिंग खरा लखोचरगा ngarang nahandagi tharpa minga punjalaga aina mingse लाउथोकचबनी अदुदा चिथा नांथौबा खरा सु लेरि अइ मथंगदा मु हापचरके अदो ngasiगी अइना मतेंग पांगमा चंगजरुबसे थमोइसे अदुकी मतिक नुंगाइबा फावरी ngasi चही अनि फारबा लान असिदा हौजिक हौजिक लान मायोकनरिबा अदुगुम्बा अखोय इबुंग युपा कुकी सिंगदा लांदारपदा अदुकी मतिक नकना अहमबदा मायोकनरिबा मफमदुदा चंगागा मतेंग पांगमा ngamjabase थमोइसे नुंगाइबा फावरी मयामगी मतेंगदगी मफमदुदा मतेंग पांगमा ngamjabani अदुना लेहौरिबा इचासिंग लेहौरिबा अखोयगी इबुंग युपासिंगी अखोय मयामना अंगमा मतेंग खजितंग तौसनमिनसी असि हाइरगा
ꯑꯩꯈꯣꯏꯒꯤ ꯏꯆꯥꯅ ꯉꯁꯥꯏ ꯊꯝꯃꯛꯈꯤꯕ ꯄꯥꯎꯗꯝꯗꯣ ꯑꯔꯣꯏꯕꯗꯁꯨ ꯈꯖꯤꯛꯇꯪ ꯍꯥꯞꯆꯔꯝꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯄ ꯏꯆꯥ ꯑꯃꯗꯒꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯈꯛꯇꯪ ꯑꯩꯅ ꯊꯝꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯂꯣꯀꯦꯁꯟꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯐꯝꯁꯦ ꯈꯔ ꯅꯥꯀꯟꯗ ꯂꯩꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯆꯪꯉꯛꯇꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯝꯃꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯤꯅ ꯑꯍꯥꯟꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯅ ꯏꯆꯥꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯋꯥꯕ ꯀꯔꯤ ꯃꯥꯌꯣꯛꯅꯔꯤꯒꯦ ꯍꯥꯏꯕꯁꯦ ꯏꯆꯥꯗꯒꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯍꯟꯖꯔꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯕꯤꯔꯣ ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯇꯔꯥꯃꯨꯛꯆꯔꯤ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯈꯨꯜ ꯉꯥꯛꯄ ꯑꯃ ꯑꯣꯏꯅ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯖꯔꯨꯗꯅ ꯊꯣꯛꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯊꯋꯥꯏ ꯏꯁꯥꯒꯤ ꯊꯕꯛ ꯊꯧꯗꯥꯡ ꯃꯌꯥꯝ ꯑꯃꯁꯦ ꯀꯥꯎꯊꯣꯛꯑꯀꯥꯟꯗ ꯉꯁꯤ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯂꯥꯟꯁꯦ ꯍꯧꯕ ꯅꯠꯇ꯭ꯔꯤ ꯍꯧꯁꯨ ꯍꯧꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯉꯥꯛꯊꯣꯛꯄ ꯉꯥꯛꯇꯅꯦ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯐꯥꯏꯇꯤꯡꯗꯁꯨ ꯂꯩꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯠꯄ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯍꯥꯏꯕ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯋꯥꯠꯂꯤꯁꯦ ꯏꯃꯥꯁꯤꯡꯅ ꯁꯨꯝ ꯌꯦꯡꯕꯤꯕ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯌꯥꯎꯏ ꯑꯗꯨꯕꯨ ꯁꯤ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯃꯛꯇꯤ ꯌꯥꯗꯕꯅꯤ나 ꯑꯋꯥꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯑꯗꯨ ꯌꯦꯡꯕꯤꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯁꯨꯝ ꯏꯆꯤꯟꯅꯤ ꯏꯅꯥꯎꯄꯥꯅꯤ ꯏꯌꯥꯝꯕꯅꯤ ꯏꯕꯨꯡꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯋꯥꯠꯂꯤ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯏ ꯍꯥꯏꯕꯗꯨ ꯍꯪꯕꯤꯔꯛꯑꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯕꯗꯤ ꯏꯆꯥꯁꯤꯅ ꯍꯥꯏꯖꯕꯁꯦ ꯍꯧꯖꯤꯛ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯁꯤꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯛꯄꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃꯅꯤ ꯈꯛꯅ ꯑꯁꯨꯝ ꯍꯪꯕꯤꯔꯛꯄ ꯑꯗꯨꯇ ꯅꯠꯇꯅ ꯑꯁꯨꯃꯥꯏꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯉꯛꯄꯁꯦ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯏꯆꯥꯁꯤꯡꯁꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯁꯦ ꯍꯧꯖꯤꯛ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯆꯥꯁꯤꯡꯅꯤ ꯏꯆꯥꯁꯤꯡꯁꯤꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤ ꯃꯌꯥꯝꯗꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯌꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯆꯥꯁꯤꯡꯁꯤꯗ ꯃꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯪꯉꯛꯏꯁꯤꯅ ꯏꯆꯥꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯍꯟꯖꯅꯤꯡꯉꯦ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯥꯁꯤꯡꯅꯁꯨ ꯊꯣꯛꯂꯛꯏꯕ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛ ꯊꯣꯛꯂꯛꯏꯕ ꯊꯧꯅꯥꯁꯦ ꯄꯥꯝꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯏꯔꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯆꯥ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯨꯡ ꯏꯄꯥ ꯄꯥꯕꯨꯡ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯃꯈꯣꯏꯁꯦ ꯊꯣꯛꯂꯛꯄꯅꯤ ꯊꯋꯥꯏ ꯀꯠꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯂꯛꯏꯕ ꯏꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯁꯤꯒ ꯑꯩꯈꯣꯏꯒꯤ ꯐꯥꯎꯔꯤꯕ ꯆꯩꯅꯥꯁꯦ ꯃꯌꯥꯝꯅꯁꯨ ꯈꯖꯤꯛꯇꯪ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯁꯥꯡꯅꯗꯤ ꯂꯧꯔꯔꯣꯏꯒꯦ ꯍꯧꯖꯤꯛꯁꯦ ꯇꯥꯟꯖꯥꯁꯦ ꯈꯔ ꯃꯑꯣꯡ ꯆꯥꯗꯕ ꯑꯣꯏꯕꯅ ꯑꯩ ꯉꯁꯤꯒꯤ ꯍꯧꯖꯤꯛ ꯏꯅꯥꯎꯒ ꯎꯅꯕꯒꯤ ꯋꯥꯐꯝꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯣꯏꯁꯜꯂꯣ ꯆꯦꯛ ꯄꯣꯁ ꯌꯦꯡꯉꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯆꯦꯛ ꯄꯣꯁꯅꯤ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ